Lamdam asigi farmers based organization singna Manipur asi mapungpaba organic state ama ohinaba punna Hotnaminnasi haina Chief Minister Yumnam Khemchana Phongdokhrei Wafamasi Lamphal Patalaiba CSIR North East Institute of Science and Technology Branch Laboratory da biofertilizer sungnaba bioreactor unit sangabagi thoramda mahakna phongdokhibane thoram aduga mari leinana Chief Minister Yumnam Khemchana hai kumja English singani nifutare faubada leibak ase Vikshit Bharat ohenaba Prime Minister Narendra Modi miteng makhada ngasi tongan ba scheme kaya paikhatli chemical fertilizer sizinabana hakchang sokhan batanatana lepak lehau manghaliba sidagi kanaba lawu singugi pathapta biofertilizer sizinaduna organic farming chathabagi tangai fadaba ama chawna leirakli ngasi pangtokliba thoram ase lawu singugi pathap ase organic farming da mai onsinabagi pandamda chathaba thoram amane ngasi pikliba angang yauna miyoi kaya sugar wangbana chingba yauna tongan ba makhalgi anaba sing narakpagi chang wangkhalakliba ase lawu singugi pathapta chemical fertilizer sizinabna ohelakpani haina research singdagi phanglakpa report na takli kumja English ngani tarukta Sikkim ase mapungfa na organic state oiba lamdam amani haina lauthokibaga loinana state asi makhatana organic state adumak oiduna leinaba hotnaba leptri Manipur gi oinasu mamang chahida state asigi lam hectare chamri da organic farming chathaduna hariba mafam asi organic oikrei hauzik state asigi lam hectare chamri amasu organic ohenna kanna hotnari lamdam asigi lomi singna iramdam Manipur asi mapungfa ba organic state ama ohenna ba Hotnaminnasi haina bahakna makhata ki 2016 Sikkim si totally organic state October koi maintain dawi. Manipur su hectare samari da organic we total organic where matunda hectare samari amaga sanduna ba yang kana bodari agriculture department. Aduna ngasi yang topi ba bioreactor unit sisi lawi ba bagi farm organization adana thamko biraganda niyamda phagan biraga bagi asang bami amang me central liba total organic steramai kusu where pa yana bagi labi amani haina labiraganda bagi adana thamko binasi haina thamjaraganda bagi lakariba 2047 bi visit parasi ekoida bharat pradhan mantri na athap asang bami ngolagena ekoigi laiba balancing amadi kadosing apagi kadosi human resource में आना सी इकल्ला करता ये दिक्कत बार को उधर तो बनी वरना healthy या ना मसों उधर तुमने एक पार्टी में उधर करता एक बड़ा कुछ आकर सही Thoramaduga Mari Leinana CSIR North East Institute of Science and Technology Branch Laboratory Lamphal Patke Chief Scientist Dr. H. Bir Kumar Nahai Manipur da Chathariba Lawu Singu gi pathap asida chemical fertilizer siznabagi chang yamna wangli Longmi Singna chemical fertilizer siznabagi chang asi yariba makai hanthanduna natural farming da mai onsinaba India lengak na tongan ba thoshil kaya paikhatli lengak na paikhalakliba thoshil asigi makhada ngasi State asigi ahan boina Lamphal Patalaiba CSIR North East Institute of Science and Technology Branch Laboratory da biofertilizer sungnanaba bioreactor unit ase sangabane unit asina puthokadoriba biofertilizer sing asina longmi singda chawna kanaba pibaga loinana lebak lehau kanbada achoba mating oigani thazei bioreactor unit asina nongmada liter chamnga dagi chatruk fawbagi biofertilizer puthokpa ngame biofertilizer sungba amade yonbagi matangda institute asina incubate aniga MOU ama khutyek pinakre haina mahakna makhata ki Manipur ki hujiki leriba transport ki khudong chadaba kharna maram oidana akoina hairiba talc powder si mapani pusalakpada khudong chadaba degi akoina kenosi only little quantity khak puthokana akoina sample jing si display tawjamni ko aduga maruena akoigi leriba akoigi target si hujiki leriba incubate ani si moi akoigi MOU sign tawnare ngasi tawnare adu tawda magi term and condition di akoi incubate amasina aigi akoigi leriba facility se use tawge hargadi base ama sungma tamda mana lupa lising amaga samgaga ani si akoida deposit tawbata hariba amount si ate kisunate it is a cost of electricity and water koi atopa additional cost ama profit ki cost ama ta lawdana
admai tona akhoi gi tam je ngasi gi sign tawna ba tam je admai tawbuni aduga hairiba incubating anisna puthokhrama matungda hairiba product sigi magi maming si magi apamba maming thonjagani akoina maduda karimata akoina interest seven piraroi even market ki keno si moina dum decide tawjagani haitare ko admai torkanda akhoi gi leiriba amana akhoi gi farmer user group ki amaga adigi marketing gi chain anisiga akoina ahan boina khutma boina hojaba haitare Ngasigi thauram adugi manung chana Chief Minister Yumnam Khemchana Institute asigi campus ta uchara amasu thaki thauram adugi sarugam oina farmers meet ki thauram amasu pangthoki ngasigi thauram aduda Chief Minister Yumnam Khemchan amadi CSIR Notice Institute of Science and Technology Jorat ke Director Professor VM Tiwari na mathang sitna chief guest amadi President oina sarugyaki